Thoubal District Ingourok Turel da mapham adugi khun taramari lannai loop amadi Meira Paibi loop shingna Nung Leingoi Pekpa Thingkhibadagi Ingourok Turel da Thabak Suraga Pukchak Punaribasing Kham Thengna awaba mayoknare chakhum mutpagi thakta leire shinmee shingna thengnariba awaba sing ase khangbiduna Nung Leingoi Pekpa yahanbiyu hairi Hiramasiga mari leindana Shinmee Loop Association Ingourok Singkhong Muslim Hizam Kuno Ukong Sang amadi Langmai Theki Shinmee Shingna Sinduna Shinmee Singgi Pukchak Thatat Bigano Aikhoigi Thabak Piyu Haina Ingourok Community Hall da Shinmee Shingna Wakat Khongjang Changsinkre Wakat Khongjang aduda saruk yakiba Brozen Yumnam Kauba Shinmee amana phongdorakpada Hauzik Thokliba Lanasna maram oiraga Lapna Chatlaga Nongmagi Chara Tanbagi Khudong Chaba Leitre Asigumba Tanja Sidadi Tureldagi Nung Peklaga Pukchak Pubata Natana Angang Sing Mahai Masin Tamhanba Ngamnarba Hotnaribane Adubu Sekhong Sekmaigi Akoibada Leiba Imaiban Sing Amade Club Organization Shingna Nung Leingoi Pekpa Thingkhibadagi Shinmee Sing Kham Thengna Ware Shinmee Shingna Turel Asidagi Nung Leingoi Pekpa Matamdasu Turel Asigi Pibam Sokloidaba Mawongda Hotnaribane Maram anduna imaiben amade club organization singna Shinmee Singgi awaba si ubiduna amade pekliba mahimasin tamliba angang singgi khanbiraga Nung Leingoi Pekpagi thabak ase mahusagum yahanbiyu Manipur lengang naso Shinmee Singgi senthok lambi sinbiyu hainaso brozen yumnamna mari leinaba singgi pukning chingsilakle wakat mifam aduda thabak sufam Thingkhibadagi hingbada aduki matik ware Icha Singh Mahai Tamhanba Ngamlaktre Suraga Hingjaba Aikhoini Hingbagi Right Piyu Haina Thaba Play Card Kaya So Season K